ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯉꯥ ꯏꯉꯦꯜꯒꯤ ꯅꯣꯡꯅ ꯖꯤꯔꯤ ꯖꯤꯔꯤ ꯇꯥꯕ ꯃꯇꯝꯅꯤ꯫ ꯇꯝꯅ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯃꯅꯦꯝ-ꯃꯟꯗꯣꯟ ꯀꯌꯥꯅ ꯏꯟ ꯆꯤꯡꯂꯤꯕꯗꯨ ꯃꯥꯁꯨ ꯆꯤꯡꯂꯨꯅꯕ ꯏꯟ, ꯍꯪꯒꯦꯟ, ꯊꯧꯔꯤ, ꯉꯥ ꯇꯨꯡꯒꯣꯟꯅꯆꯤꯡꯕ ꯁꯨꯅ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯏ, ꯇꯨꯃꯤꯟꯅ ꯃꯃꯥ ꯈꯪꯍꯟꯗꯅ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯅꯥꯟꯕꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯁꯤꯠꯇꯨꯅ ꯅꯤꯡꯅ ꯌꯩꯗꯨꯅ ꯂꯣꯡꯅ ꯇꯥꯏ ꯇꯝꯅꯥꯗꯣ꯫ ꯑꯌꯣꯏ ꯃꯁꯤꯔꯦ, ꯅꯤꯡꯒꯣꯡꯒꯁꯤ ꯂꯣꯏ ꯀꯥꯏꯔꯦꯗ, ꯅꯣꯡꯁꯤꯁꯨ ꯆꯔꯛꯈꯠꯇꯅꯦ꯫ ꯖꯃꯨꯅꯥ ꯌꯥꯝ ꯁꯥꯈ꯭ꯔꯦ꯫ ꯉꯔꯥꯡ ꯇꯥꯔꯗꯤ ꯉꯁꯤ ꯂꯦꯞꯄ ꯌꯥꯕꯁꯤꯗ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯈꯠꯂꯤ-ꯈꯠꯂꯤꯃꯨꯛ ꯇꯥꯁꯤꯜꯂꯛꯑꯦꯕꯁꯤ꯫ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯐꯅꯦꯛꯀꯁꯤ꯫ ꯉꯥꯡꯗꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯗ ꯍꯪꯒꯦꯟꯋꯣ ꯀꯔꯤꯋꯣ ꯎꯞꯄꯒ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯇꯝꯅ꯫ ꯐꯔꯦ ꯐꯔꯦ, ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦ꯫ ꯑꯩꯅ ꯇꯩꯔꯗꯤ ꯏꯁꯥ ꯄꯨꯝꯕ ꯄꯨꯡꯇꯩ ꯇꯩꯗꯧꯅꯤ ꯈꯨꯝꯁꯦ꯫ ꯃꯥꯏꯁꯨ ꯇꯩꯔꯦ, ꯐꯨꯔꯤꯠꯁꯨ ꯇꯩꯔꯦ, ꯐꯅꯦꯛꯁꯨ ꯄꯨꯡꯇꯩ ꯇꯩꯔꯦ꯫ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯍꯧꯒꯠꯂꯒ ꯏꯟ ꯍꯪꯒꯦꯟꯗꯨ ꯄꯨꯔꯗꯨꯅ ꯂꯥꯛꯏ꯫ ꯈꯨꯟꯖꯤꯟꯒꯤ ꯈꯣꯡ ꯃꯆꯥꯗꯨꯗ ꯏꯟ ꯆꯤꯡꯂꯨ ꯂꯩꯔꯝꯃꯤ ꯈꯨꯜꯒꯤ ꯃꯅꯦ ꯃꯟꯗꯣꯟ ꯃꯌꯥꯝꯗꯣ꯫ ꯇꯝꯅꯥꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯈꯩ ꯂꯥꯛꯄ ꯎꯕꯗꯨꯗ ꯂꯇꯥꯅ ꯍꯪꯂꯛꯏ꯫ ꯇꯝꯅꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯋꯥꯏꯁꯤꯜꯂꯨꯔꯒꯦꯕ? ꯏꯔꯣꯏ ꯏꯁꯥꯗꯅ ꯅꯥꯄꯤꯒꯗꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯥꯛꯇ ꯇꯩꯔꯤꯅꯦ ꯇꯧꯔꯤꯕꯗꯨꯕꯣ꯫ ꯌꯦꯡꯕꯗ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯗ꯭ꯔꯦꯍꯦ ꯇꯝꯅꯥ꯫ ꯇꯝꯅ ꯂꯇꯥꯅ ꯉꯥꯡꯂꯤꯕꯒꯗꯨ ꯊꯋꯥ ꯁꯥꯕꯤꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯏꯟꯗꯨ ꯄꯥꯟꯈꯠꯂꯒ ꯃꯥꯒꯤ ꯏꯟ ꯊꯥꯐꯝ ꯑꯗꯨꯗ ꯊꯥꯅꯕ ꯁꯦꯝꯂꯒ ꯈꯨꯝꯂꯛꯏ꯫ ꯏꯅꯦ ꯂꯇꯥ, ꯏꯔꯣꯏ ꯈꯛꯇꯅ ꯂꯩꯔꯥꯏꯗ ꯋꯥꯏꯅꯦ ꯍꯥꯏꯕꯈꯛ ꯂꯩꯇꯕꯅꯤꯗ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯔꯥꯏꯗ ꯋꯥꯏꯕ ꯌꯥꯏ ꯀꯩꯅꯣ꯫ ꯏꯁ ꯇꯝꯅꯥ, ꯅꯪꯗꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯆꯤꯟ ꯀꯧꯊꯣꯛꯅ ꯀꯜꯂꯤꯅ꯫ ꯏꯅꯦ, ꯃꯤꯕꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯒꯗ꯭ꯔꯥꯅꯦ? ꯂꯇꯥ ꯇꯝꯅꯥꯒ ꯃꯥꯟꯅꯕ ꯇꯟꯗꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯇꯝꯅꯥ ꯉꯥꯡꯗꯅ ꯄꯧꯔꯥꯒ ꯊꯧꯔꯤꯒꯗꯣ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯊꯧꯔꯤꯁꯤꯁꯨ ꯆꯥꯀ꯭ꯔꯤꯁꯦ ꯇꯧꯔꯤꯁꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯞꯆꯤꯟꯕ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯥꯒꯤ ꯏꯟ ꯑꯗꯨ ꯄꯥꯟꯈꯠꯄ ꯂꯣꯏꯔꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯊꯝꯆꯦꯠꯅ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗ ꯎꯕꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯏꯟ ꯆꯤꯡꯂꯤꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯝꯅꯥ, ꯅꯪꯕꯨ ꯅꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯒ ꯆꯤꯡꯉꯨ ꯌꯥꯗ꯭ꯔꯣ? ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇ ꯏꯟ ꯆꯤꯡꯕ ꯅꯠꯇ꯭ꯔꯤ ꯅꯪꯗꯤ꯫ ꯍꯩꯕꯨ ꯍꯩꯒꯗ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯕꯣ, ꯍꯩꯅꯤꯗ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯌꯥꯝꯅ ꯉꯥꯡꯒꯟꯕꯅꯤꯅ ꯑꯩꯅ ꯃꯥ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯂꯥꯛꯄꯅꯤ꯫ ꯏꯟ ꯆꯤꯡꯕꯗꯤ ꯌꯥꯝ ꯍꯩꯗ ꯑꯕꯣꯛ ꯑꯩꯁꯨ꯫ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯑꯩ ꯇꯅꯅꯤ ꯆꯤꯡꯉꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯝꯅ ꯏꯟꯗꯨ ꯆꯤꯡꯈꯠꯅꯕ ꯇꯧꯔꯛꯏ꯫ ꯇꯝꯅꯥ, ꯅꯪꯕꯨ ꯉꯥꯏꯍꯥꯛ ꯇꯨꯡꯂꯒ ꯁꯣꯜꯂꯨꯅꯤ ꯏꯟꯗꯣ꯫ ꯀꯨꯏꯅ ꯇꯨꯡꯂꯕꯗꯤ ꯉꯥꯁꯨ ꯌꯥꯝ ꯆꯪꯂꯛꯀꯅꯤ꯫ ꯑꯕꯣ, ꯉꯥ ꯃꯥꯅꯕꯨ ꯂꯛꯀꯦꯅ ꯈꯜꯂꯗꯤꯕ ꯀꯨꯏꯅ ꯇꯨꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯛꯅꯤꯗ꯫ ꯀꯨꯏꯅ ꯇꯨꯡꯂꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯁꯣꯟꯀꯠꯂꯒ ꯏꯔꯥꯡ ꯉꯥ ꯈꯔ ꯏꯟꯗꯨꯗ ꯌꯧꯔꯛꯄꯗꯨ ꯉꯥ ꯇꯨꯡꯒꯣꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯊꯥꯈ꯭ꯔꯦ꯫ ꯊꯥꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯁꯣꯟꯀꯠꯂꯤ ꯇꯝꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯥꯅ ꯑꯃꯨꯛ ꯊꯥ ꯑꯃꯨꯛ ꯁꯣꯟ ꯇꯧꯕꯗꯨꯗ ꯃꯥꯒ ꯊꯥꯡꯅꯕ ꯏꯟꯁꯤꯡꯗꯤ ꯍꯥꯟꯅ ꯉꯥꯒ ꯈꯔ ꯂꯛꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯛꯈꯤꯗ꯭ꯔꯦ꯫ ꯆꯣꯞꯆꯥ ꯆꯣꯞꯆꯥ ꯇꯝꯅꯥꯅ ꯏꯟ ꯁꯣꯟꯕ ꯊꯥꯕꯒꯤ ꯃꯈꯣꯜꯗꯨꯗ꯫ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯥꯒ ꯊꯪꯅꯅ ꯏꯟ ꯆꯤꯡꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ꯫ ꯃꯁꯤꯡ ꯈꯔ ꯇꯣꯡꯕꯤ ꯃꯧ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯆꯜꯂꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯇꯝꯅꯥ, ꯅꯪꯒꯤ ꯏꯟꯗꯣ ꯈꯣꯡ ꯃꯇꯣꯟꯗꯔ ꯃꯅꯤꯡꯗꯔ ꯑꯃ ꯊꯥꯔꯨꯆꯣ ꯆꯠꯂꯣ꯫ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯣꯟꯕꯗ ꯑꯩꯈꯣꯏ ꯉꯥꯒ ꯑꯝꯇ ꯂꯛꯇ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯉꯥꯁꯦ ꯈꯔ ꯌꯥꯎꯔꯝꯕꯅꯤ꯫ ꯍꯦꯔꯥ ꯏꯟꯗꯣꯟ, ꯅꯪꯁꯨ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯦ ꯍꯥꯏꯅꯔꯤꯉꯩꯗ ꯉꯥ ꯆꯪꯉ ꯃꯥꯜꯂꯦ ꯏꯟ ꯃꯅꯨꯡꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯤꯡꯈꯠꯂꯤ ꯏꯟ ꯑꯗꯨ꯫ ꯄꯨꯛꯂꯥꯎꯕꯤ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯁꯤꯗꯤ꯫ ꯉꯥꯗꯨ ꯇꯨꯡꯒꯣꯟꯗ ꯍꯥꯞꯆꯤꯜꯂꯒ ꯏꯟꯗꯣ ꯑꯃꯨꯛ ꯊꯥꯕꯗ ꯍꯟꯗꯛꯃꯨꯛꯇꯤ ꯏꯟ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯇꯝꯅꯥꯗꯣ꯫ ꯏꯟꯗ ꯇꯥꯁꯤꯟꯕꯗꯨꯗ ꯇꯨꯡꯒꯣꯜꯗ ꯌꯥꯎꯔꯝꯕ ꯉꯥꯗꯨ ꯂꯣꯏꯅ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯝꯅ ꯆꯥꯛꯅ ꯁꯣꯜꯂꯤ ꯏꯟ ꯃꯅꯨꯡ ꯑꯗꯨꯗ꯫ ꯑꯣ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯉꯥꯁꯤꯡꯁꯦ꯫ ꯊꯝꯆꯦꯠ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯧꯔꯛꯏ꯫ ꯇꯝꯅꯥ, ꯇꯝꯅꯥ, ꯏꯃꯥꯒꯤ ꯇꯝꯅꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯤ? ꯇꯝꯅꯥ! ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯪꯒꯣꯏꯗꯤ ꯏꯟ ꯍꯪꯒꯦꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯩꯔꯝꯗꯕꯗꯨꯗ ꯑꯗꯨꯝ ꯈꯪꯂꯦ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯂꯣꯟꯅ ꯏꯟ ꯆꯤꯡꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ꯫ ꯇꯣ, ꯑꯃꯨꯛ ꯆꯠꯂꯝꯃꯅꯤꯕ ꯑꯁꯤ ꯏꯟ ꯆꯤꯡꯕ꯫ ꯃꯊꯣꯡꯒ ꯈꯔ ꯆꯥꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯃꯌꯥꯝ ꯃꯔꯛꯇꯨ ꯇꯧꯔꯝꯗꯣꯏꯁꯤꯕꯣ? ꯏꯟꯗꯨꯅꯒ ꯆꯥꯎꯔꯦ꯫ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯩ꯫ ꯄꯧꯔꯥꯗꯤ ꯈꯔ ꯐꯔꯤ, ꯍꯪꯒꯦꯟꯗꯣ ꯇꯦꯛꯂꯝꯕ ꯇꯥꯔꯦ ꯊꯥꯕ ꯍꯩꯇꯗꯅ꯫
ꯆꯥꯎꯕꯁꯨ ꯑꯣꯈꯥꯛꯇꯤ ꯆꯥꯎꯕꯅꯦꯕ ꯊꯝꯆꯦꯠ ꯑꯩꯒꯤ ꯏꯟ ꯍꯪꯒꯦꯟꯁꯦ ꯑꯩꯅ ꯏꯟ ꯆꯤꯡꯕ ꯆꯠꯀꯅꯣ ꯍꯥꯏꯅ ꯇꯨꯃꯤꯟꯅꯔꯣꯟꯗ ꯆꯠꯂꯤꯅꯦꯕ ꯃꯗꯨꯒꯤ ꯃꯊꯣꯡ ꯆꯥꯗꯕꯤꯗꯣ ꯐꯩ ꯈꯪꯅꯤ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯒꯦꯕ ꯅꯨꯄꯤ ꯑꯃ ꯑꯁꯨꯝꯅ ꯉꯥꯡꯗ ꯂꯥꯛꯏ ꯊꯝꯆꯦꯠꯇꯨ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯝꯅ ꯏꯟ ꯊꯥꯕꯗ ꯏꯟ ꯃꯅꯨꯡ ꯑꯗꯨ ꯇꯥꯁꯤꯟꯕꯗ ꯍꯪꯒꯦꯟꯗ ꯌꯥꯜꯂꯨꯕꯒꯤ ꯍꯪꯒꯦꯟꯗꯨꯁꯨ ꯇꯦꯛꯂꯦ ꯁꯣꯟꯒꯠꯄꯁꯨ ꯌꯥꯗ꯭ꯔꯤ ꯍꯪꯒꯦꯟ ꯇꯦꯛꯂꯕꯅꯤꯅ ꯑꯁ ꯍꯥꯟꯅꯒꯤ ꯃꯊꯛꯇ ꯏꯃꯥꯅ ꯉꯥꯡꯅꯕ ꯃꯆꯥꯛ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯦꯗꯣ ꯇꯝꯅ ꯍꯥꯏꯕꯤꯕ ꯅꯪꯁꯦ ꯑꯩꯅꯕꯨ ꯇꯧꯕ ꯊꯕꯛꯁꯦ ꯁꯣꯏꯗ ꯍꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗ ꯃꯁꯤ ꯅꯣꯏꯕ ꯇꯥꯏ ꯃꯤꯡꯁꯤꯅ ꯇꯝꯅ ꯃꯊꯣꯡ ꯆꯥꯗꯕꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯅꯔꯤꯁꯦ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯑꯩ ꯏꯟꯁꯦ ꯄꯨꯈꯠꯈ꯭ꯔꯒꯦꯗ ꯌꯨꯝꯗ ꯄꯨꯈꯠꯈ꯭ꯔꯒꯦꯕ ꯉꯥꯡꯖꯔꯁꯅꯨ ꯏꯃꯥꯅ ꯑꯩꯁꯨ ꯇꯥꯁꯤꯟꯅꯔꯔꯣꯏꯒꯦ ꯑꯁꯨꯝꯅ ꯏꯟꯗꯨ ꯁꯤꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯇꯝꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯍꯩꯗ꯭ꯔꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅꯒ ꯃꯁꯛꯇꯨ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯦ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯇꯝꯅ ꯃꯥꯟꯗ꯭ꯔꯦ ꯊꯝꯆꯦꯠ ꯃꯥꯁꯨ ꯉꯥꯡꯗ ꯂꯥꯛꯏ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯗ ꯍꯪꯉꯤ ꯏꯆꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯃꯊꯣꯡ ꯆꯥꯗꯕꯤ ꯇꯝꯅꯥꯗꯨꯕꯨ ꯎꯈꯤꯕ꯭ꯔꯣ ꯊꯝꯆꯦꯠ ꯅꯆꯥ ꯅꯨꯄꯤꯅꯤ ꯇꯨ ꯑꯥꯗ ꯏꯟ ꯁꯤꯗꯣꯛꯂꯤꯕꯁꯦ ꯂꯩꯉꯧ ꯃꯥꯟꯕ ꯃꯥꯗ ꯂꯩꯔꯤꯁꯦ ꯍꯩꯃ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯅꯕꯣ ꯇꯝꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥ ꯇꯝꯅ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯉꯥꯡꯕ ꯍꯧꯔꯛꯂꯅꯤ ꯍꯥꯏꯕ ꯀꯩꯗꯧ ꯂꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯟꯈ꯭ꯔꯦꯗꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ ꯑꯩ ꯌꯨꯝꯗꯗꯤ ꯍꯥꯟꯅ ꯌꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯝꯅ ꯃꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯏꯟ ꯍꯪꯒꯦꯟ ꯇꯨꯡꯒꯣꯟꯒꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯃꯥꯅ ꯀꯧꯔꯤꯒꯗꯨ ꯁꯨꯈꯨꯝ ꯈꯨꯝꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯅꯥꯀꯟꯕꯤ ꯁꯥꯗꯅ ꯄ꯭ꯔꯦꯞ ꯆꯠꯂꯤ ꯊꯝꯆꯦꯠ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥ ꯀꯟꯕ ꯃꯇꯧꯗꯨꯗ ꯃꯃꯥꯏ ꯂꯩꯇ꯭ꯔ ꯂꯥꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯡꯗ ꯉꯥꯡꯂꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯅꯥꯀꯟ ꯁꯥꯗꯅ ꯆꯠꯂꯤꯁꯦ ꯅꯅꯥ ꯀꯟꯕ꯭ꯔꯥ ꯑꯩꯕꯨ ꯅꯅꯥꯗꯣ ꯄꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯡꯗꯣ ꯏꯕꯦꯝꯃ ꯍꯣꯏ ꯍꯪꯒꯦꯟ ꯑꯇꯦꯛꯄꯗꯣ ꯑꯃꯨꯛ ꯎꯔꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯛꯊꯔꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯍꯪꯒꯦꯟꯗꯨꯅ ꯇꯧꯔꯤꯕꯗꯨꯅ ꯍꯥ ꯊꯧꯔꯤꯅ ꯁꯝꯃꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯎꯒꯠꯈ꯭ꯔꯄꯣꯠꯅꯤ ꯃꯁꯤꯁꯨ ꯂꯥꯏꯃꯤꯠꯄꯨ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯤꯠꯁꯤꯕꯨ ꯑꯗꯨꯕꯨ ꯑꯩ ꯐꯅ ꯈꯨꯝꯅꯤꯡꯂꯕꯁꯨ ꯁꯨꯈꯨꯝ ꯈꯨꯝꯅ ꯀꯣꯏꯁꯤꯟꯁꯤ ꯑꯩ ꯈꯥꯡꯒꯦ ꯌꯨꯝ ꯌꯧ ꯐꯥꯎꯗꯗꯤ ꯈꯥꯡꯒꯦꯀꯣ ꯐꯅ ꯈꯨꯝꯅꯤꯡꯂꯕꯁꯨ ꯇꯥꯁꯤꯟꯅꯗꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤ ꯇꯝꯅ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯁꯨꯡꯇꯥ ꯇꯥꯁꯤꯟꯅꯗ ꯈꯨꯝꯗꯅ ꯊꯝꯆꯦꯠ ꯄ꯭ꯔꯣꯛ ꯆꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯍꯪꯒꯦꯟꯗꯨ ꯊꯨꯗꯦꯛꯂꯕꯗꯤ ꯄꯧꯔꯥꯗꯨꯁꯨ ꯊꯨꯗꯦꯛꯎ ꯌꯥꯗ꯭ꯔꯣ ꯍꯥ ꯋꯥ ꯉꯥꯡꯗꯕꯤꯒꯤ ꯁꯥꯔꯗꯅ ꯅꯪ ꯐꯨꯔꯗꯤ ꯐꯖꯅ ꯐꯨꯅꯤꯀꯣ ꯑꯩꯅ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯦ ꯑꯗꯨꯅ ꯏꯟꯁꯤꯗꯗꯤ ꯁꯣꯛꯂꯅꯨ ꯏꯃꯥꯒꯤ ꯕꯦꯝꯃ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯅ ꯇꯥꯟꯖꯥ ꯆꯥꯅ ꯌꯨꯝ ꯌꯧꯔꯦ ꯇꯝꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯏꯟ ꯍꯪꯒꯦꯟ ꯄꯧꯔꯥꯗꯨ ꯊꯝꯂꯒ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯏ ꯃꯃꯥꯅ ꯇꯨꯡꯗꯒꯤ ꯂꯥꯛꯊꯔꯛꯏ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯗꯨꯒꯅꯦ ꯏꯃꯨꯡ ꯆꯪꯗꯧꯔꯤꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯇꯝꯅ ꯃꯃꯥꯗ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯕꯗ ꯀꯌꯥꯃꯨꯛ ꯀꯥꯏꯔꯒꯦ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯗꯣ ꯆꯥꯝꯊꯣꯛꯂꯒ ꯆꯪꯉꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯍꯣ ꯐꯅꯦꯛ ꯂꯧꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ ꯏꯔꯨꯖꯅꯕ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯑꯣ ꯑꯩꯅ ꯐꯖꯅ ꯋꯥꯏ ꯇꯩꯔꯒ ꯊꯅꯝꯕꯗꯣ ꯅꯪꯅ ꯃꯣꯠꯍꯟꯗꯧꯔꯦꯅꯦ ꯑꯃꯨꯛ ꯍꯥ ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯩꯒꯦ ꯁꯤꯠ ꯅꯥꯟꯅ ꯍꯣꯏꯅꯦꯍꯦ ꯇꯩꯔꯅꯤ ꯁꯣꯏꯗꯅ ꯋꯥꯏ ꯇꯩꯕꯕꯨ ꯃꯀꯣꯏ ꯄꯥꯜꯂꯒ ꯇꯩꯅꯦ ꯅꯠꯇꯦ ꯅꯪꯅ ꯇꯩꯔꯤꯕ ꯋꯥꯏꯗꯨꯕꯨ ꯅꯨꯄꯥꯔꯕ ꯍꯥ ꯃꯀꯣꯏ ꯄꯥꯜꯂꯤꯕꯗꯣ ꯁꯤ ꯋꯥꯏ ꯇꯩꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯨꯔꯥꯗꯣ ꯈꯨꯠꯁꯤꯅ ꯃꯆꯤꯟ ꯃꯀꯣꯏ ꯃꯥꯟꯅꯅ ꯄꯥꯏꯔꯦꯔꯒ ꯂꯩꯕꯥꯛꯇꯨꯗ ꯍꯥꯏꯔꯞ ꯅꯝꯃꯒ ꯅꯤꯡꯊꯤꯖꯅ ꯌꯥꯝ ꯐꯖꯅ ꯇꯩꯒꯗꯕ ꯅꯪꯒꯤ ꯋꯥꯏ ꯈꯨꯇꯩꯗꯤ ꯅꯣꯡꯗꯣ ꯊꯛꯇ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜꯒꯨꯝ ꯏꯄꯣꯝ ꯅꯥꯏꯅ ꯐꯖꯔꯦ ꯌꯦꯡꯕꯗ ꯑꯁ ꯏꯃꯥ ꯅꯪꯁꯤ ꯑꯃꯨꯛꯇꯪꯅ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯏꯃꯨꯡ ꯆꯪꯉꯣ ꯍꯥꯏꯔꯗꯤꯅꯦ ꯐꯅꯦꯛꯇꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯔꯣ ꯑꯩ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃꯇ ꯂꯥꯈꯠꯂꯨꯈꯤꯒꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯣꯏ ꯁꯅꯥꯏ ꯕꯦꯝꯃ ꯄꯨꯊꯣꯛꯆꯔꯛꯂꯒꯦ ꯅꯅꯥꯏ ꯅꯨꯄꯤꯅ ꯃꯥꯅ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤꯕ ꯑꯩꯈꯣꯏ ꯃꯥꯁꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯕꯗ ꯃꯌꯥꯁꯦ ꯀꯣꯡꯒꯣꯜ ꯀꯥꯔꯝꯃꯅꯤꯕ ꯑꯁꯤꯐꯥꯎ ꯄꯦꯟꯗ꯭ꯔꯤ ꯃꯥꯜꯂꯦ ꯁꯨꯝ ꯈꯣꯠꯊꯔꯒ ꯂꯩꯌꯦ ꯊꯝꯆꯦꯠ ꯏꯃꯨꯡꯗꯒꯤ ꯐꯅꯦꯛ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯒ ꯁꯤꯗ ꯂꯩꯔꯦ ꯐꯅꯦꯛ ꯑꯩꯗꯣ ꯏꯔꯨꯕ ꯂꯣꯏꯔꯒꯅꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯛꯎ ꯊꯕꯛꯁꯤꯡꯁꯦ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯃꯇꯦꯡꯁꯨ ꯈꯔ ꯄꯥꯡꯅꯁꯤꯀꯣ ꯑꯁ ꯏꯃꯥ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯂꯣꯏ ꯈꯪꯉꯤ ꯍꯣꯏꯅꯦ ꯈꯪꯕꯤ ꯁꯅꯥꯅꯤꯅ ꯅꯪꯗꯤ ꯇꯣꯝꯕꯤ ꯃꯇꯥ ꯃꯌꯥꯒ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨ ꯎꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯃꯌꯥ ꯇꯣꯝꯕꯤꯗ ꯍꯪꯂꯛꯏ ꯏꯇꯥ ꯇꯣꯝꯕꯤ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯇꯝꯅꯥꯒ ꯆꯠꯇ꯭ꯔꯗꯤ ꯏꯇꯥ ꯇꯝꯅꯥꯗꯣ ꯃꯣꯏ ꯃꯃꯥꯅ ꯍꯪꯒꯦꯟ ꯊꯨꯗꯦꯛꯄꯒꯤ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯨꯒꯤ ꯇꯜꯂꯤ ꯍꯥꯏꯔꯛꯑꯦꯕ ꯏꯇꯥ ꯑꯣ ꯑꯗꯣ ꯏꯇꯥ ꯇꯝꯅꯥꯗꯨꯕꯨ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯥꯔꯣ ꯑꯁ ꯈꯪꯗꯦꯗ ꯏꯇꯥ ꯑꯩ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯨ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯃꯥ ꯅꯠꯇꯅ ꯇꯤꯟꯅꯅꯕ ꯏꯇꯥ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯃꯥꯒ ꯑꯗꯨꯝ ꯇꯤꯟꯅꯔꯤ
ꯑꯩ ꯏꯁꯥꯅꯕꯨꯗꯤ ꯎꯗ꯭ꯔꯤ ꯃꯥꯁꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯔꯤꯕ ꯁꯣꯅꯣ ꯐꯣꯅꯣ ꯑꯃ ꯏꯁꯨꯏ ꯁꯨꯏ ꯍꯥꯏꯅꯩꯌꯦ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯇꯥ ꯇꯣꯝꯕꯤ ꯃꯇꯥ ꯃꯌꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ ꯏꯇꯥ ꯁꯣꯅꯣ ꯆꯨꯕ ꯅꯠꯇꯦ ꯏꯇꯥ ꯇꯝꯅꯥꯗꯤ ꯃꯊꯣꯡ ꯆꯥꯗꯕꯅꯤ ꯃꯥꯅꯕꯨ ꯆꯪꯈꯤꯕ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯂꯁꯨ ꯈꯨꯗꯤ ꯊꯤꯖꯤꯟꯕ꯭ꯔ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ ꯑꯣ ꯃꯤꯅ ꯍꯥꯏꯅꯩꯗꯣ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯅꯤ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯏꯇꯥ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕ ꯈꯣꯏꯗꯨꯝꯅ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯑꯩꯒ ꯁꯤ ꯎꯗꯈꯩ ꯍꯦꯟꯗꯣꯛꯂꯒ ꯆꯠꯂꯕ꯭ꯔꯣ ꯇꯣꯝꯕꯤ ꯆꯞ ꯂꯦꯞꯂꯒ ꯍꯣꯏꯅꯦ ꯏꯇꯥ ꯑꯩꯈꯣꯏꯅꯤꯗꯤ ꯏꯇꯥ ꯇꯝꯅꯥꯒꯤ ꯋꯥꯔꯤꯗ ꯇꯥ ꯈꯣꯏꯗꯨꯝ ꯂꯩꯕꯒ ꯑꯝꯇ ꯎꯗ꯭ꯔꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯇꯥ ꯈꯣꯏꯅꯤꯁꯦ ꯑꯗꯨꯗꯤ ꯏꯇꯥ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦ ꯇꯥ ꯈꯣꯏꯗꯨꯝꯒ ꯁꯥꯟꯅꯗꯧ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯒ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯏꯇꯥ ꯑꯗꯣ ꯏꯇꯥ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯈꯤꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯇꯥ ꯇꯣꯝꯕꯤ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯏ ꯈꯣꯏꯗꯨꯝꯅ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯇꯝꯅꯥꯒ ꯂꯥꯛꯃꯤꯟꯅꯗ꯭ꯔꯗꯤ ꯏꯇꯥ ꯇꯝꯅꯥꯗꯣ ꯃꯣꯏ ꯏꯃꯥꯒ ꯌꯥꯝ ꯈꯠꯅꯍꯧꯋꯤ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯕ ꯇꯥ ꯈꯣꯏꯗꯨꯝ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯔꯤ ꯉꯥꯛ ꯁꯥꯔꯁꯤ ꯑꯁꯤꯒꯤ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯗ ꯐꯝꯂꯒ ꯂꯥꯛꯑꯣ ꯍꯣꯏ ꯇꯥ ꯈꯣꯏꯗꯨꯝ ꯁꯣꯝꯗ ꯇꯝꯅ ꯃꯇꯥ ꯇꯣꯝꯕꯤꯅ ꯃꯥꯒ ꯈꯪꯅꯕ ꯈꯣꯏꯗꯨꯝꯒ ꯎꯅꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗ ꯃꯃꯥꯒ ꯈꯠꯅꯕꯒꯤ ꯃꯌꯥꯏꯅ ꯆꯠꯂꯔꯣꯏ ꯍꯥꯏꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏꯗꯣ ꯁꯥꯎꯅꯤꯡꯅ ꯀꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯅꯦꯛ ꯁꯥꯔꯤ ꯐꯅꯦꯛ ꯁꯥꯔꯤꯕꯒꯗꯨ ꯃꯈꯣꯜ ꯊꯣꯛꯅꯅꯤ ꯁꯥꯔꯤꯕ ꯌꯥꯝ ꯍꯧꯅ ꯄꯥꯡꯒꯗꯦꯝ ꯀꯥꯇꯨ ꯗꯪꯗꯪ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡ ꯅꯥꯟꯅꯔꯦ ꯊꯝꯆꯦꯠꯁꯨ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄꯗꯨꯗ ꯆꯨꯖꯥꯛ ꯃꯔꯨ ꯈꯤꯛꯂꯝꯕꯗꯒꯤ ꯇꯨꯝꯂꯨꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝ ꯍꯧꯅ ꯐꯅꯦꯛ ꯁꯥꯕꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯐꯅꯦꯛ ꯁꯥꯔꯤꯕꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅ ꯌꯦꯡꯂꯤ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯏꯗ ꯑꯩ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯏꯇꯥꯇꯣꯝꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯃꯤꯟꯅꯍꯧꯗ꯭ꯔꯦꯗꯅꯁꯦ ꯍꯥꯏ ꯃꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯣꯏ ꯁꯔꯨꯛ ꯅꯪꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗꯤ ꯀꯩꯗꯧꯋꯤ ꯍꯥ ꯇꯥꯔꯝꯃꯤꯁꯤ ꯎꯔꯕ ꯑꯃꯨꯛ ꯅꯠꯇꯦꯅꯦ ꯅꯃꯥ ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯃꯔꯝ ꯆꯥꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯉꯥꯡꯕ ꯆꯩꯈꯤꯕ ꯌꯥꯎꯈ꯭ꯔꯒꯦ ꯍꯥ ꯅꯪꯅꯗ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯉꯥꯡꯕꯅꯤ ꯃꯊꯣꯡ ꯆꯥꯗꯕꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯃꯊꯣꯡ ꯆꯥꯗꯕꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦ ꯌꯥꯎ ꯇꯧꯈꯤꯕ꯭ꯔꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯀꯟꯅ ꯄꯥꯡꯒꯟꯗꯦꯝꯗꯨ ꯌꯩꯕꯗ ꯁꯥꯔꯤꯕ ꯐꯅꯦꯛꯇꯨ ꯃꯌꯥꯏꯗ ꯁꯦꯒꯥꯏꯔꯛꯂꯦ ꯇꯝꯅ ꯃꯃꯤ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯇꯨꯅ ꯇꯧꯔꯦꯗꯣ ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯁꯣꯏꯗꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇ꯭ꯔꯦ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯉꯥꯡꯉꯤꯗꯨꯅ ꯍꯣꯏ ꯏꯃꯥ ꯐꯅꯦꯛ ꯁꯦꯒꯥꯏꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪ ꯐꯅꯦꯛꯇꯣ ꯁꯦꯝꯂꯝꯃꯨꯀꯣ ꯍꯦꯛ ꯁꯦꯝꯂꯝꯗ꯭ꯔꯕ ꯀꯩꯗꯧꯒꯦ ꯑꯃꯨꯛꯀꯣ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯥꯎꯅ ꯊꯝꯆꯦꯠꯇꯨ ꯇꯝꯅ ꯂꯩꯃꯥꯏꯗ ꯉꯦꯛ ꯐꯝꯊꯔꯒ ꯀꯞꯉꯥꯡ ꯇꯧꯔꯗꯨꯅ ꯑꯩ ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗꯤꯅꯦ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯐꯝꯆꯥ ꯆꯥꯔꯒ ꯂꯩꯌꯨ ꯁꯤꯅꯦꯕ ꯁꯝꯃꯣꯏ ꯐꯅꯦꯛꯀꯥꯁꯦ ꯑꯝꯇ ꯁꯝꯃꯣꯏ ꯉꯥꯡꯅꯤꯡ ꯉꯥꯡꯖꯁꯅꯨ ꯏꯃꯥꯁꯨꯅꯦ ꯄꯦꯟꯅ ꯃꯆꯤꯟꯁꯤ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯈꯣꯡꯒꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯣ ꯕꯥꯕꯥ ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯝꯕꯤꯔꯝꯃꯤꯅꯣ ꯕꯥꯕꯥ ꯕꯥꯕꯥ ꯅꯪ ꯌꯦꯡꯉꯝꯃꯗꯤ ꯏꯃꯥꯅ ꯏꯕꯨ ꯉꯥꯡꯉꯤꯁꯦ ꯈꯔꯁꯨ ꯐꯔꯝꯒꯅꯤꯀꯣ ꯏꯃꯥꯅ ꯉꯥꯡꯃꯟꯗꯅ ꯑꯩꯁꯦ ꯄꯪꯉꯤꯅꯦ ꯕꯥꯕꯥ ꯑꯩ ꯄꯪꯁꯤꯜꯂꯦ ꯍꯣ ꯕꯥꯕꯥ ꯑꯃꯨꯛꯇ ꯈꯥꯝꯕ ꯂꯥꯛꯑꯣ ꯅꯇꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯁꯦ ꯍꯣ ꯕꯥꯕꯥ ꯇꯝꯅꯥꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯍꯅꯨꯕꯤ ꯆꯃꯦꯂꯤꯅ ꯆꯩꯔꯛꯏ ꯇꯝꯅꯥꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯗꯨ ꯎꯔꯒ ꯍꯩ ꯇꯝꯅꯥ ꯇꯧꯍꯩꯗꯦꯅꯦ ꯂꯩꯑꯣꯏꯈ꯭ꯔꯕ ꯅꯄꯥꯗꯣ ꯀꯧꯗꯅ ꯀꯞꯂꯤꯕꯗꯨꯕꯨ ꯅꯪꯕꯣ ꯇꯝꯅ ꯃꯄꯤ ꯑꯣꯔꯣꯔꯣ ꯍꯦꯛ ꯇꯥꯈꯩ ꯈꯨꯝꯂꯛꯏ ꯇꯧꯍꯩꯗ꯭ꯔꯁꯨ ꯀꯞꯅꯤꯡꯗꯅ ꯀꯞꯄꯤꯅꯦꯕꯣ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯐꯅ ꯋꯥꯔꯁꯨ ꯐꯠꯇꯦꯗꯤ ꯐꯠꯇꯦ ꯀꯞꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯣꯏꯅ ꯃꯥꯅ ꯆꯥꯁꯤꯅ ꯅꯣꯡꯃꯇ ꯈꯠꯅꯗꯅ ꯂꯩꯕ ꯌꯥꯎꯗꯦꯗꯀꯣ ꯇꯝꯅꯥ ꯅꯃꯤꯡꯃꯛꯅ ꯐꯖꯔꯤꯕ ꯇꯧꯊꯣꯔꯛꯄꯅ ꯊꯃꯣꯏ ꯀꯥꯏꯔꯕ ꯉꯥꯛꯇ ꯅꯁꯥ ꯅꯨꯄꯤꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯣꯏꯗꯅꯕ ꯆꯦꯛꯁꯤꯟ ꯈꯣꯏꯖꯤꯟꯅ ꯇꯧꯕ ꯇꯝꯃꯨꯅꯦ ꯍꯌꯦꯡ ꯅꯌꯨꯝꯅ ꯀꯩ ꯄꯥꯜꯂꯒ ꯆꯥꯟꯅꯗꯗꯅ ꯅꯄꯥꯝꯗ ꯍꯜꯂꯛꯄ ꯇꯥꯔꯦ ꯑꯕꯣꯛ ꯏꯄꯥꯝꯗ ꯍꯜꯂꯗꯤ ꯅꯣꯏꯗ ꯑꯣꯏꯅ ꯂꯩꯒꯦꯀꯣ ꯑꯩ ꯁꯤꯗ ꯂꯩꯔꯗꯤ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯉꯔꯣꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯕꯗ ꯏꯍꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯑꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯑꯦꯅꯤ ꯇꯧꯔꯤꯁꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦꯗ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯅ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯃꯊꯣꯡ ꯆꯥꯕ ꯂꯩꯔꯛꯇ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯃꯃꯥ ꯑꯣꯏꯔꯤꯕ ꯊꯝꯆꯦꯠꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯇꯝꯅꯥ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯒ ꯇꯝꯅꯥꯒ ꯂꯨꯍꯣꯡꯅꯕ ꯊꯝꯆꯦꯠꯀꯤ ꯃꯇꯥ ꯑꯃꯅ ꯄꯥꯎ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯏꯇꯥ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯣꯀꯣ ꯅꯨꯄꯥꯗꯣ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯦꯃꯤ ꯇꯧꯕꯇꯕꯨ
ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯤ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ ꯏꯇꯥ ꯃꯄꯥ ꯃꯃꯥ ꯂꯩꯇꯕꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯅꯦ ꯅꯇꯥ ꯑꯩꯗꯤ ꯑꯩꯅ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯔꯤꯕꯗꯤ ꯏꯆꯥ ꯅꯨꯄꯤꯒꯤꯅꯤꯅꯦ ꯑꯩꯈꯣꯏ ꯇꯝꯅꯥꯕꯨ ꯀꯔꯤꯗ ꯁꯣꯏꯔꯒꯦꯅꯦ ꯏꯇꯥ ꯅꯪꯅ ꯑꯗꯨꯝ ꯋꯥꯔꯤꯕꯗꯨꯕꯨ ꯏꯇꯥ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯥꯅꯕꯨ ꯆꯪꯉꯨꯕ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡ ꯏꯁꯣꯏꯗ ꯁꯣꯏꯕ ꯃꯊꯣꯡ ꯆꯥꯗꯕꯁꯤꯗꯕꯨ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯃꯤꯒꯤ ꯏꯃꯨꯡꯗꯨ ꯇꯧꯔꯨꯗꯧꯔꯤꯁꯤꯕꯣ ꯏꯇꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯁꯤ ꯌꯨꯝ ꯄꯥꯜꯂꯒ ꯃꯔꯥꯏꯅ ꯐꯖꯈꯤꯁꯅꯤ ꯏꯇꯥ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯜꯂꯒ ꯐꯔꯣꯏꯌꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯂꯕꯅꯤ ꯈꯪꯗꯦ ꯏꯇꯥ ꯑꯩꯗꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯛꯂꯗꯕꯅꯤꯀꯣ ꯌꯥꯗꯕꯒ ꯑꯝꯇ ꯌꯥꯔꯣꯏ ꯏꯇꯥ ꯑꯩ ꯃꯁꯥꯗ ꯑꯃꯨꯛꯇ ꯍꯪꯂꯛꯈꯤꯒꯦ ꯍꯪꯕꯕꯨꯗꯤ ꯍꯪꯉꯣꯏ ꯏꯇꯥ ꯑꯗꯣ ꯃꯁꯥꯅ ꯌꯥꯗꯦꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯇꯕꯗꯤ ꯑꯩꯗꯤ ꯏꯇꯥ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯃꯔꯤ ꯇꯠꯅꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦꯀꯣ ꯏꯇꯥ ꯍꯣꯏ ꯏꯇꯥ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯑꯩꯁꯨ ꯊꯤꯟꯗꯣꯛꯀꯗꯕꯁꯨ ꯈꯣꯡꯁꯦ ꯂꯩꯊꯦꯛꯈꯤꯗꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯏꯇꯥ ꯍꯣꯏ ꯏꯇꯥ ꯂꯩꯍꯧꯔꯣ ꯃꯣꯃꯣꯟ ꯆꯠꯅ ꯃꯊꯟꯇ ꯇꯞꯅ ꯍꯩꯖꯔꯦ ꯏꯕꯨꯡꯉꯣ ꯈꯣꯡꯃꯩꯒꯤ ꯁꯦꯜꯗꯣ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯁꯤꯡꯍꯧꯗ꯭ꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯑꯩ ꯑꯗꯨꯅ ꯑꯩ ꯏꯇꯥ ꯊꯝꯆꯦꯠꯀꯤ ꯃꯆꯥꯅꯨꯄꯤ ꯇꯝꯅꯥꯁꯦ ꯏꯕꯨꯡꯉꯣ ꯈꯣꯡꯃꯩꯗ ꯅꯝꯐꯨꯗ ꯄꯤꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤ ꯁꯦꯜꯗꯨꯒ ꯀꯣꯛꯅꯅꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯜꯂꯦꯁꯦ ꯑꯄꯪꯕ ꯃꯣꯏꯗꯤ ꯈꯪꯖꯄꯣꯠ ꯅꯠꯇꯦꯗꯣ ꯁꯥꯊꯤꯈ꯭ꯔꯕꯅꯤꯗ ꯈꯣꯡꯃꯩ ꯍꯩꯗꯨꯁꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯁꯦꯜꯗꯣ ꯁꯤꯡꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯃꯥꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯗꯧꯕ ꯊꯝꯆꯦꯠꯅ ꯇꯔꯦꯡ ꯆꯥꯛꯂꯤꯉꯩ ꯇꯝꯅꯥ ꯏꯃꯨꯡꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯃꯈꯣꯡꯗꯨ ꯂꯧꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯝꯃꯤ ꯑꯩ ꯁꯤꯔꯦ ꯊꯝꯆꯦꯠ ꯃꯪꯒꯣꯜꯂꯣꯝꯗ ꯐꯠ ꯌꯦꯡꯂꯛꯂꯒ ꯁꯤꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯏꯃꯥ ꯁꯤꯗꯕꯒꯤꯅꯤ ꯑꯩꯅ ꯏꯃꯥ ꯁꯤꯔꯦ ꯍꯥꯏꯔꯛꯏꯁꯦ ꯁꯤꯔꯝꯃꯗꯤ ꯍꯥꯏꯔꯝꯃꯣꯏ ꯑꯩꯁꯨ ꯄꯥꯎꯈꯨꯝꯗꯤ ꯋꯥꯇꯦꯗꯀꯣ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯑꯣꯈꯥꯛ ꯁꯣꯏꯕꯦꯝꯃ ꯏꯃꯥ ꯌꯥꯝ ꯅꯥꯏꯀꯣ ꯌꯥꯝ ꯉꯥꯡꯂꯛꯈꯤꯅꯨ ꯑꯝꯇ ꯈꯨꯔꯥꯏꯒꯁꯦ ꯂꯣꯏ ꯍꯨꯕꯠꯂꯦ ꯏ ꯊꯣꯛꯂꯗꯤꯅꯦ ꯄꯦꯔꯦꯛ ꯆꯥꯏꯕꯤ ꯃꯅꯥꯗꯣ ꯅꯩꯔꯒ ꯍꯥꯞꯆꯤꯜꯂꯨ ꯉꯝꯖꯗ꯭ꯔꯦ ꯇꯤꯟ ꯇꯧ ꯉꯝꯗꯅ ꯂꯩꯅꯥꯡ ꯄꯛꯇꯅ ꯑꯩꯕꯨ ꯇꯜꯂꯗꯤ ꯍꯦꯛ ꯇꯣꯛꯑꯣ ꯀꯔꯤꯅꯣ ꯄꯦꯠꯄ ꯉꯥꯡꯅꯨ ꯁ꯭ꯋꯥꯏꯗ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯋꯥꯗꯣ ꯀꯔꯤ ꯈꯜꯂꯤꯅꯣ ꯄꯥꯈꯣꯡ ꯑꯃ ꯄꯥꯝꯃꯤ ꯏꯃꯥ ꯑꯃꯨꯛ ꯂꯥꯛꯑꯅꯤꯌꯦ ꯅꯅꯦ ꯃꯣꯃꯣꯟꯗꯤ ꯏꯃꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯒ ꯄꯨꯁꯤꯜꯂꯛꯏꯁꯤ ꯑꯎꯟꯄꯣꯠꯄꯨ ꯂꯩꯔꯕꯣ ꯑꯎꯟꯄꯣꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯕꯨ ꯏꯀꯣꯛ ꯀꯣꯛꯈꯩ ꯂꯥꯏꯔꯕꯤ ꯁꯥꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯣꯏꯔꯕ ꯍꯥꯏ ꯑꯎꯟꯄꯣꯠꯀꯤꯗꯃꯛꯇꯗꯤ ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦꯅꯦ ꯌꯥꯏ ꯌꯥꯗꯦꯗꯨꯗ ꯈꯨꯝꯃꯨ ꯑꯎꯟꯄꯣꯠ ꯂꯩꯔꯗꯤ ꯌꯥꯔꯦ ꯂꯩꯇ꯭ꯔꯗꯤ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯑꯩ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯗꯨꯒ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠꯀꯥꯁꯨ ꯄꯨꯅꯤꯡꯂꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯄꯨꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯈꯛꯇꯅꯤ ꯍꯣꯡꯗꯣꯏꯁꯤ ꯑꯅꯤꯔꯛꯁꯨ ꯂꯨꯍꯣꯡꯒꯦ ꯌꯥꯔꯣꯏꯗꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯡꯕꯗ ꯑꯩꯅ ꯍꯤꯡꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯁꯨꯅ ꯂꯣꯏꯅ ꯄꯨꯅꯤꯡꯉꯤ ꯍꯣ ꯍꯥꯞꯅꯤꯌꯦ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅꯅꯦ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯁꯨꯅꯕ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯃꯊꯣꯡ ꯆꯥꯗꯕꯗꯨꯗꯤ ꯈꯔ ꯍꯜꯂꯣꯗꯅ ꯏꯃꯥ ꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦ ꯁꯦꯝꯗꯣꯛꯄꯁꯨ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯇꯣꯝꯕꯤ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯃꯥꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯩ ꯆꯠꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯀꯨꯏꯔꯣꯏꯗ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯅ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯇꯣꯝꯕꯤ ꯃꯄꯥꯒꯤ ꯑꯃꯣꯠꯄ ꯐꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯈꯨꯗꯦꯡ ꯑꯗꯨꯗ ꯁꯨꯔꯤ ꯇꯝꯅ ꯀꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯇꯥ ꯍꯣ ꯏꯇꯥ ꯇꯣꯝꯕꯤ ꯀꯗꯣꯝꯗ ꯂꯩꯒꯦ ꯏꯇꯥ ꯇꯣꯝꯕꯤ ꯏꯇꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯐꯤ ꯁꯨꯔꯤꯁꯤ ꯎꯗ꯭ꯔꯣ ꯏꯍꯦ ꯎꯔꯨꯗ꯭ꯔꯦꯗꯅ ꯑꯩꯗꯤ ꯏꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯇꯣꯝꯕꯤꯅ ꯐꯤ ꯁꯨꯕꯒꯤ ꯍꯩꯗꯣꯛꯄꯒꯤ ꯑꯆꯣꯠꯄꯗꯨ ꯅꯥꯟꯊꯨꯔꯝꯃꯤ ꯑꯩ ꯃꯁꯤꯔꯦ ꯑꯃꯨꯛꯁꯨ ꯑꯁꯤꯒꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯇꯨꯁꯤꯜꯂꯤꯁꯤ ꯏꯇꯥ ꯅꯪꯕꯨ ꯅꯈꯣꯡꯗꯣ ꯊꯥꯡꯂꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯏꯇꯥ ꯈꯣꯡꯁꯤ ꯊꯥꯡꯂꯒ ꯆꯠꯄꯒꯤꯅꯤ ꯇꯨꯁꯤꯜꯂꯤꯁꯤ ꯈꯨꯠꯅ ꯆꯠꯂꯝꯕ ꯑꯣꯏꯔꯗꯤ ꯇꯨꯁꯤꯜꯂꯝꯃꯣꯏꯌꯦ ꯑꯩꯁꯨ ꯏꯇꯥ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦꯗ ꯑꯩ ꯃꯪꯒꯣꯜꯗ ꯐꯝꯂꯝꯃꯨ ꯑꯩ ꯄꯥꯕꯒꯤ ꯐꯤ ꯑꯁꯨꯕꯁꯦ ꯐꯧꯗꯣꯛꯂꯨꯈꯤꯒꯦ ꯑꯃꯨꯛꯇ ꯍꯣꯏ ꯉꯁꯤꯒꯤ ꯑꯩꯁꯦ ꯅꯥꯟꯊꯣꯛꯑꯒ ꯇꯨꯁꯤꯟꯕꯒꯗ ꯁꯤꯗꯧꯔꯦ ꯇꯣꯝꯕꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯧꯗꯣꯛꯂꯝꯂꯒ ꯂꯥꯛꯇꯨꯅ ꯃꯇꯥ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯪꯂꯛꯏ ꯆꯠꯄꯗ ꯆꯨꯝꯅ ꯆꯠꯇꯤꯌꯦ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯇꯨꯁꯤꯟꯕ ꯇꯥꯕ ꯑꯩ ꯇꯨꯁꯤꯟꯕꯒꯤ ꯋꯥꯒ ꯂꯥꯛꯏꯁꯦ ꯏꯇꯥ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯗꯨꯝ ꯇꯝꯕꯤꯒꯦꯁꯦ ꯅꯪꯅꯦ ꯑꯩꯅ ꯇꯝꯗꯣꯔꯤ ꯄꯥꯎꯁꯤ ꯇꯥꯔꯗꯤ ꯌꯥꯝ ꯉꯛꯇꯣꯏꯖꯥꯠꯅꯤ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ ꯁꯠ ꯇꯝꯃꯣꯁꯤ ꯏꯇꯥ ꯇꯥꯅꯤꯡꯕꯅ ꯉꯥꯏ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯑꯗꯨꯕꯨꯔꯣ ꯏꯇꯥ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ ꯇꯣꯝꯕꯤ ꯌꯥꯝ ꯉꯛꯅ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯁꯦ ꯃꯇꯝꯗꯤ ꯈꯪꯗ꯭ꯔꯤꯗ ꯏꯅꯦ ꯃꯣꯃꯣꯟꯅ ꯄꯨꯁꯤꯜꯂꯛꯄꯅꯤ ꯅꯨꯄꯥꯗꯨꯕꯨꯗꯤ ꯃꯣꯃꯣꯟ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯔꯣ ꯍꯣꯏ ꯃꯥꯅꯤ ꯑꯁ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯤꯒꯤ ꯁꯦꯜ ꯌꯥꯝ ꯇꯣꯜꯂꯦ ꯍꯥꯏꯅꯗꯥꯏꯅꯦ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤꯗꯤ ꯅꯣꯡꯇ ꯄꯨꯗꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯄꯥꯎꯁꯦ ꯇꯝꯅꯤꯡꯃꯟꯈꯤꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯑꯩ ꯑꯃꯨꯛꯁꯨ ꯇꯨꯁꯤꯜꯂꯤ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯇꯥ ꯇꯝꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯇꯣꯝꯕꯤ ꯃꯊꯟꯇ ꯈꯟꯖꯍꯧꯏ
ꯅꯨꯄꯥꯅꯩꯅ ꯀꯣꯏꯔꯒ ꯍꯣꯡꯕꯅ ꯏꯇꯥ ꯇꯝꯅꯥꯅ ꯍꯥꯟꯅ ꯍꯣꯡꯈꯤꯗꯧꯔꯕ ꯑꯁ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯃꯣꯃꯣꯟ ꯈꯣꯃꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯈꯣꯃꯩ ꯃꯣꯃꯣꯟ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯗꯣꯟ ꯁꯦꯜ ꯁꯤꯡꯂꯒꯦ ꯍꯥꯏꯔꯤꯔꯣ ꯁꯦꯜ ꯁꯤꯡꯕ ꯂꯥꯛꯄ ꯅꯠꯇꯦꯗ ꯈꯣꯃꯩ ꯏꯗꯣꯟꯅ ꯂꯥꯛꯏꯁꯦ ꯑꯇꯩ ꯑꯝꯇꯒꯤ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯒꯤꯅꯤ ꯏꯗꯣꯟ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯗꯣꯟꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯅꯝꯐꯨ ꯁꯥꯐꯨꯗ ꯄꯤꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯏꯗꯣꯟ ꯍꯩ ꯑꯄꯪꯕ ꯅꯝꯐꯨ ꯁꯥꯐꯨꯗ ꯄꯤꯁꯤꯟꯕ ꯅꯠꯇꯦꯅꯦ ꯃꯃꯥꯗꯣ ꯑꯩꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤꯅꯦ ꯑꯗꯨꯅꯕꯨ ꯌꯥꯔꯛꯏꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯅꯨꯄꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯊꯣꯛꯄꯗ ꯌꯥꯔꯛꯏꯗꯨꯅꯗꯤ ꯃꯊꯣꯡ ꯆꯥꯔꯝꯗꯣ ꯏꯃꯥꯟ ꯃꯥꯟꯗꯦꯗ ꯏꯗꯣꯟ ꯏꯍꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕ꯭ꯔꯥ ꯈꯣꯃꯩ ꯑꯗꯨꯃꯛꯇꯤ ꯇꯜꯂꯤꯗ ꯏꯗꯣꯟ ꯐꯔꯦꯁꯦ ꯑꯗꯨꯗꯤꯅꯦ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯣꯀꯣ ꯅꯪꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯍꯧꯔꯄꯣꯠꯅꯤ ꯈꯣꯃꯩ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯁ ꯑꯩꯁꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯅꯨꯄꯥ ꯍꯥꯏꯅꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯍꯧꯕꯅꯗꯤ ꯐꯩꯁꯦ ꯑꯗꯨꯅꯗꯤ ꯑꯩꯁꯨ ꯌꯥꯔꯦ ꯈꯨꯝꯈ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯐꯔꯦ ꯐꯔꯦ ꯏꯗꯣꯟ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯔꯒꯦ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯗꯤ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯛꯂꯒꯦꯀꯣ ꯏꯗꯣꯟꯅ ꯍꯣꯏ ꯏꯗꯣꯟ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯗꯣꯟ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯃꯣꯟ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯣꯃꯣꯟꯅ ꯁꯤꯟꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯇꯝꯅꯥ ꯑꯃꯗꯤ ꯈꯣꯃꯩ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯇꯝꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯆꯦꯛꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯦꯛꯇꯃꯛ ꯁꯣꯏꯕ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤ ꯉꯁꯤꯁꯨ ꯆꯦꯡ ꯁꯨꯈ꯭ꯔꯒ ꯏꯟꯁꯥꯡ ꯃꯜꯂꯤꯉꯩ ꯆꯥꯛꯇꯨ ꯀꯥꯅꯝ ꯂꯥꯛꯂꯦ ꯀꯥꯅꯝꯒꯤ ꯃꯅꯝ ꯅꯝꯂꯛꯄꯗꯨꯗ ꯈꯣꯃꯩ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯝꯅ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯃꯩꯔꯧ ꯈꯖꯤꯛ ꯍꯦꯟꯖꯤꯜꯂꯕ ꯆꯒꯥ ꯃꯅꯝ ꯅꯝꯃꯤꯁꯤꯕꯨ ꯀꯔꯤꯅꯣ ꯆꯒꯥ ꯃꯅꯝ ꯅꯠꯇ꯭ꯔꯗꯤ ꯑꯃ ꯅꯝꯃꯤꯁꯤꯕꯣ ꯍꯥ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯐꯨ ꯃꯈꯨꯝꯗꯨ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯆꯐꯨ ꯃꯅꯤꯡꯗꯨ ꯄꯨꯡꯀꯥ ꯀꯥꯗꯨ ꯂꯩꯔꯝꯂꯦ ꯈꯣꯃꯩꯅ ꯆꯥꯛꯇꯨꯕꯨ ꯀꯔꯝꯕ꯭ꯔꯣ ꯇꯝꯅ ꯀꯤꯖꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯇꯥ ꯈꯣꯃꯩ ꯑꯁ ꯑꯩ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯠꯇꯣꯔꯦ ꯍꯥꯏꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯇꯝꯅ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤꯃꯕꯨꯀꯣ ꯏꯗꯤꯕ ꯁꯩꯇ ꯀꯣꯕꯤ ꯃꯁꯣꯏꯁꯦ ꯇꯤꯟ ꯌꯥꯝ ꯌꯥꯎꯋꯦꯅ ꯃꯜꯂꯤꯉꯩꯗ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯩꯗꯤ ꯇꯥ ꯈꯣꯃꯩ ꯁꯥꯎꯔꯅꯨ ꯑꯩꯅ ꯁꯥꯎꯗ꯭ꯔꯒ ꯆꯥꯛ ꯀꯥꯔꯣꯏꯗꯣꯔꯤꯔꯣ ꯊꯣꯛꯂꯛ ꯂꯥꯛꯑꯣ ꯀꯣꯕꯤ ꯃꯁꯣꯏꯁꯦ ꯅꯪꯕꯅꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯛꯀꯦ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯛꯀꯦ ꯇꯥ ꯈꯣꯃꯩ ꯇꯝꯅ ꯑꯩꯒꯤꯁꯤ ꯁꯥꯎꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯀꯣꯕꯤ ꯃꯁꯣꯏꯁꯦ ꯑꯃꯨꯛ ꯆꯥꯛ ꯑꯃꯨꯛ ꯅꯧꯅ ꯊꯥꯒꯠ ꯂꯩꯔꯗꯤ ꯀꯨꯏꯔꯅꯤ ꯇꯧꯕꯅꯤ ꯃꯇꯦꯡ ꯇꯧꯕꯒꯤ ꯇꯧꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯁꯤꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯒ ꯑꯉꯥꯟꯕꯗ ꯀꯣꯕꯤ ꯃꯁꯣꯏꯗꯨ ꯃꯜꯂꯤ ꯈꯣꯃꯩ ꯍꯥꯟꯅꯁꯨ ꯃꯊꯟꯇ ꯆꯥꯛ ꯊꯣꯡꯐꯥꯎꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅ ꯆꯥꯛ ꯊꯣꯡꯕ ꯏꯃꯨꯡꯒꯤ ꯊꯕꯛꯀꯤꯗꯤ ꯅꯨꯄꯤ ꯑꯃꯗꯒꯤ ꯇꯥꯗꯅ ꯍꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯆꯥꯛꯇꯨ ꯅꯧꯅ ꯑꯃꯨꯛ ꯊꯥꯒꯠꯈꯤꯔꯝꯃꯤ ꯀꯣꯕꯤꯗꯨ ꯇꯤꯟ ꯌꯥꯎꯅꯤꯀꯣ ꯑꯃꯨꯛ ꯐꯖꯅ ꯌꯦꯡꯂꯒ ꯃꯜꯂꯛꯑꯣ ꯍꯣꯏ ꯇꯥ ꯈꯣꯃꯩ ꯃꯜꯂꯛꯀꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯈꯛ ꯌꯨꯝꯗ ꯆꯥꯛ ꯆꯥꯒꯅꯤ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯣꯏ ꯃꯣꯃꯣꯟꯗꯤ ꯑꯆꯧꯕ ꯗꯁꯥ ꯑꯃ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯆꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯝꯆꯦꯠꯇꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯕ ꯃꯈꯩ ꯏꯇꯥ ꯃꯪꯂꯒ ꯐꯝꯂꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ ꯏꯇꯥ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯦ ꯏꯇꯥ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯔꯤ ꯇꯧꯔꯝꯒꯗꯣꯏꯅꯣ ꯈꯟꯕꯗ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦꯗ ꯑꯁ ꯏꯇꯥ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯁꯤ ꯌꯦꯡꯉꯣꯏ ꯏꯇꯥ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯌꯨꯝꯕꯨ ꯄꯥꯜꯂꯕꯗꯤ ꯑꯍꯣꯡꯕꯇꯅ ꯄꯤꯛ ꯊꯟꯕꯅꯤ ꯑꯗꯨꯅ マス ꯍꯣꯡꯂꯝꯃꯅꯤ ꯂꯣꯏꯅ ꯈꯪꯗꯦꯗ ꯏꯇꯥ ꯏꯆꯥꯗꯣ ꯆꯥꯟꯅꯗꯗꯅ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯄꯥꯈꯠꯂꯤꯗꯣ ꯏꯇꯥ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯀꯣꯡꯀ꯭ꯋꯥ ꯑꯍꯥꯎꯕ ꯑꯃꯃꯝꯇꯪ ꯆꯥꯊꯣꯛꯎꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥ ꯑꯩ ꯏꯅꯐꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯂꯛꯈꯤꯒꯦ ꯈꯣꯃꯩ ꯉꯁꯤꯗꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯤ ꯇꯝꯅ ꯆꯥꯛ ꯂꯣꯏꯔ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯅ ꯏꯟꯁꯥꯡ ꯊꯣꯡꯂꯤꯉꯩ ꯍꯋꯥꯏ ꯃꯇꯣꯟ ꯈꯔ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯨꯔꯒ ꯃꯜꯂꯤ ꯈꯣꯃꯩꯅ ꯇꯤꯟ ꯌꯥꯎꯅꯤꯀꯣ ꯇꯝꯅ ꯌꯥꯎꯗꯅ ꯃꯑꯣꯡꯗ ꯃꯜꯂꯤ ꯇꯥ ꯈꯣꯃꯩ ꯅꯍꯥꯟꯁꯨ ꯌꯥꯎꯗꯅ ꯃꯜꯂꯤ ꯍꯥꯏꯔꯒ ꯄꯨꯈꯝ ꯃꯄꯥꯟꯗ ꯈꯨꯗꯣꯝꯕꯤꯃꯨꯛ ꯆꯥꯎꯕ ꯇꯤꯟ ꯑꯃ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯃꯟꯕꯗ ꯌꯥꯎꯕ ꯅꯠꯇꯦ ꯇꯥ ꯈꯣꯃꯩ ꯅꯠꯇ꯭ꯔꯁꯨ ꯆꯦꯛꯁꯤꯜꯂꯣꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯂꯥꯛꯇꯣꯏꯅꯤꯅ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯣꯃꯩ ꯃꯥꯁꯨ ꯉꯥ ꯊꯣꯡꯕꯗꯨ ꯂꯣꯏꯔꯝꯃꯤ ꯃꯇꯥꯎ ꯑꯅꯤꯁꯨ ꯂꯥꯛꯂꯗꯨꯅ ꯇꯝꯅꯥꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯤꯔꯤꯉꯩ ꯃꯪꯒꯣꯜꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯍꯩꯅꯧꯅ ꯏꯇꯥꯎꯒꯤ ꯆꯜꯁꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯩꯔꯝꯅꯤꯕꯣ ꯏꯇꯥꯎ ꯈꯣꯃꯩ ꯅꯣꯛꯂꯒ ꯍꯣꯏ ꯏꯇꯥꯎ ꯌꯥꯝ ꯍꯩꯌꯦ
hay tuông nằm si đi bạn sẽ phụ thơ ở đâu bên tao không mày hồi tao phụ thâu tao hồi đơ phụ thơ nè vợ tao nè ở đây nè sân nó pi nè bạn sẽ thuồng cho mày tam na số chắc thì bên lôi ra đó na thằng độc lâm là ga chắc bao lạc lâm ta không mày ta đã ní số chắc lôi đi cha nằm tao rồi gì khut sam độc lôi ra ga chẳng bị đâu không mày nè hồi tao chắc bao lại chào rồi gì hồi tao chào rồi sao asumna khut ham độc là ga lupa hung do chắc sang sang tu na chắc ra ra mày tam na na awat apa yeng hay tung na isa nang susaro da na ta da yarani ai di ko na ta do hoi sa baloi ra ga sa ra ki hay nong nam hoi ni sa thop lo ne horen na thanda sa ho bodo nungai roi ne itaw ko mai nang su isa ji sak sa se kam ta ko bi di na thanda pangsa da sai itaw yar oi da bodu gi ko da bun ta nu pa hum du ngang da na cha ka du irom bodu ka hawai matun du kot kot da na sai hawai matun ha pa pu kham da ure hauzik da ko mai na tin aso ba ma ling chat na ga lai ni bodu madu ubda khomai madi khoido saungning matau singi mamang da ikai ba nang dore khan bada tamna da bu kham du lokthok na bi ingi tawra ba su khanglam de haitong tin jaw ba hawai du bu kham du da gi lokthara ga irom da ko na ga sa khiram khomai madi sugat tu na khangi haina da ba na masa du thuk thuk lawrak la du na mapan na sen thok khiram ido ya dre matau ani du ngak ni yengi khomai da haidong kaidor gi taw khumlam che khomai maning thong na sen thorak laga mabuk thuk laubodo khangbo oina sasinki ba pumba loina handorak lammi siki nu pisa inai bi loidor musiki do ai mo ani sta uram thoklo ne matong no ai yum sak sa si ai bi ya ki drive hai ton na kai do rasa i taw kumai do ita hai no ai khoi di sau ma di sangak tri khang di taw iso tamna ma di pakhat pada loiram masa do kari ti soi khrabano khanbada khomai sasinki ba pumba handok pa loira duna masin maya teng thoklaga marup ani gi nakta lai haiton amadi haino sak toklaga mangolda pana matap mum saraduna madaw khumai bu ngairami haiton di ngasai tingjaw wa sasin ki beduna masin do pokthok phaurammi haino na itaw haiton di kong kwa sabada tin yawrabra kari nasin ka do singdu muk jaw khoi pong khale ni ha kari no hari si buita ai su khale sin chiam ha ka chei as chin pokthok pa kai se ai diam haina de to sin si khra ka sei na khali bai na phachare na sakto itaw ying babu phana nongai ri nei di itaw gi na sin to khomei su khangsin na da basara hoi ni itaw hoi ton gi masin si kainam to ri ni to itaw yam haina tre da ai si usela di ai si le itaw hainong na itaw ngai khoni sa mi na se lak mi na ra ga ithan da khundok la ga sin ki ni ma se ngai khoni itaw khomei salu ki ai khoi sa sang siam haw kre sale itaw marup ani hek sat ki baga khomai magi nupi bulak lak na kaurei tamna nang pa nam da tholo tamna mapuroi bana nahan ma khaiga manada na kaurak pududa masado pakhat pana loirami phudi sa ta khomi nei kauri se thulak tribra nang bo thole kari hai gi ta khomai kari hai gi nati ai nai jo thabak taw nang yeng laga phajana taw hai dana kari mu yaru gi ta khomai ngasai hawai ma to na tuda ai nai na khidra batin jaw mu yaw tin du na mu itaw hi to na sa singri maduda di ai handok le dana loina ta khomai ai su phajana di man ban ai si piklingai da gi hona ai na tarok pa thabak se isoi da sorak ban khoi ma gi khodi sa pham da da su oire hausi yum pa la ba sip hau adum khodi sa asi hai ra du na tamna ngasi di mabu ni nusi na kaplak lami isa na ma thong sa jadi khmana isu ai na to ba thabak se yam sek sin na di hona sa ban tu bu ya de kadai da no ma hek te soi athong sa da nga ta tau thore khomai ngang luraga magi nupi na kapadu uraga amuk su nungai sadi aduna them du na mu hai rei hoi su siarse kapunu tu sidei di ai ga punna tawrasi nangna thabak ama tawrubasu aina yengsilabadi nangna tawba thabak ta soiroidna mina su mathong sa da bitamna haiduna su hainareroi hoi ta khomai asumna numit asidagi hauna khomaina magi nupi na tawba thabak khuding makta yengsin birami aduna tamna hausikti mana tawruba thabak khuding da soiba mathong sa da bayekta oibadu pharaklami nongma thamset masanu pibu unaba laklami khomaiya tamna imala ini he noibo ai khomaiya tamna na khoi ni bu tabra nei ima na kauri basya khomai imung dagi thoraklaga ima lairo kakaloi ma hoi khomai tamna di leitro ima ma di sa thoki
ꯍꯜꯂꯛꯑꯅꯤ ꯏꯃꯥ ꯑꯣ ꯑꯗꯣ ꯏꯃꯥꯕꯨ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ ꯅꯪꯉꯣꯟꯗ ꯍꯪꯕꯤꯌꯨ ꯏꯃꯥ ꯇꯝꯅꯥꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯤ ꯏꯃꯥ ꯊꯥꯏꯅꯗꯤ ꯃꯁꯤ ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯕꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯕꯅꯤꯗ ꯏꯃꯥꯅ ꯈꯨꯃꯩꯁꯨ ꯃꯁꯨ ꯊꯛꯆꯤꯟꯗꯨꯅ ꯈꯨꯝꯅꯩ ꯏꯃꯥ ꯃꯗꯨꯗꯤ ꯂꯨꯍꯣꯡꯉꯛꯄꯗꯒꯤꯗꯤ ꯑꯝꯇ ꯇꯧꯗ꯭ꯔꯦꯗ ꯑꯣ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯉꯥꯏꯔꯤꯕ ꯖꯥꯠꯅꯤꯗꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯑꯝꯇ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯏꯃꯥ ꯍꯣꯏ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯇꯥꯟꯖꯥꯗꯨꯗ ꯇꯝꯅ ꯆꯦꯟꯆꯠ ꯇꯧꯅ ꯂꯥꯛꯏ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯃꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯏꯆꯥ ꯎꯗꯕ ꯀꯨꯏꯔꯦꯗ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯁꯤ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨ ꯑꯩ ꯆꯥꯅꯕ ꯁꯦꯝꯂꯛꯀꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡ ꯆꯪꯉꯦꯀꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯃꯈꯣꯡ ꯑꯅꯤꯗꯨ ꯂꯧꯁꯤꯟꯅꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯇꯝꯅ ꯊꯝꯆꯦꯠ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯗꯨꯅ ꯈꯣꯃꯩ ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯥꯏꯅꯦ ꯇꯝꯅꯥꯁꯦ ꯈꯣꯃꯩ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯅꯣꯛꯂꯒ ꯏꯅꯦꯝꯄꯣꯛ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯪꯉꯤ ꯍꯥꯏꯅꯕꯗꯨꯅꯤ ꯇꯝꯅꯥꯅ ꯇꯧꯔꯤꯁꯦ ꯍꯥ